Hello, hello, Pipanjing Daddy Hining Dre. Hello, former Chief Minister. Mingwen Hankacharage. Number one, Akoigi Hauji Hauji Natang Nangna Leva, Pabung Biren, Hanakosegi, Pabung Biren. Aduga Hanagi Famaru Biramba Congresski Amna Dai Kirito wa Hagan Lobusuyare, Zikimatam City, Dai Kirito wa Pabung Ibobi. Nangzo Zik, Lemak Baza, Singina Asuki Matik Waraba, Masik Azuk Kodong Kivan Pik Talava, Nasiki Mikopsida, Nuikarai Delegeva. Noina Nasi Maya Lieptana, Noina Nasi Governor Naka with the Masata Masali. Adu Noina Pajazing Sinangasi Captain allowed na Kongana, King Iraxida Iraq Narabama Tamsi, Nuikarai Delegeva. Right! Nanga Puanga, Bimon Kaisaka. Highway drop. Highway Yadega, Lecheman Sanazawa, Namaima 2 MP. Nangi Konung the get Tilava, Esik King Amoina, Nang Yayenta Yadi, Nang Highway drop. Nangi security Nang permission, people at the bro. Nasi no to me Lutheran lady. I don't know how Governor Kobuka the Vishalino, Kauragan Nasi di possessing, say Yadi have to know you Yadi Hyderabani, others know you as a paper netro. No one assist my talk to the Angang Pubi not say no be the book of China Catalini. I don't know, and the Tatre, no to me like Chile, Paboxa Kayo with Dore, Mosico Maitoba. I don't know how you are. Why you must have like any Canada with that. People in get what of the book to know in a Kayum Amata Kiliber to Wangam to the people that combine Hindori Habanida. No in a bull leper you hand talk no have. How did Tinamale Bakit and Matanging Bidaga, Nugi politics, Canabado, Tado Piro Imale Baxi and Tina War have. Tau we are in a number of Salini, Adubungasi. ITP sing Hibatari, Mujing Shibunga Sis minus how Risica, Madame Ginohava. Sija Munoina Sigi, Tawito, Taito in Doctor Labita, Ragati, Comaito Dori Heavenida. Naibadi, Puja Elambam, Gomang Tabo and Ambe, Adubo, Mazusu, Ainin Asiming, Palaga Hajeri. Nogi police mea Makari, Kanoma, how Hagadra, Hekwan Bedo. In the Senate paper, Hibatari, how Hibati. Adu Sumana, Mingon the Nupina, China, Kangumba, Nuxit and a Canberra way, any way, Adu Taway at the Bodlu, put a McMana Pidana, a quite inning Toki Jagayokala in a Trava. And then knowing a sit river, Yum then Tum the lady, in my bench, announcing, make up to Osi. Nasiti Puna Hominera, more than at a time, Nabagi, a quite more than at engine Bivasu La have. Civil Society Organization, Punamak, Tamoishing a Tabacto Rina, Hena Tamoishing a Tabacto Minera, Yadi have a Sikangala cell. Tamoyam Sai, I do a Hena Saxavati, Noiging a say, Noina, when a boat harder than a legiva, Noigi, Nupi Lacti at Tobikia, Nupalacti at Tobikia, and Nuna Simani Pugi, or in a representative in a lady Banuzik say. The Nugi Nakaidegi, Nugi Saitegi, a quite inning talk the Samaito was the Yade kind of Hiva, Noidegi, Bressily, Samasulate, to win to Mintas and the lady. No yam patego, no haying, soidan and no Kudong Tiva, Amadi Sojan Tarakani. A queen a hingy but say, a quiggy chinao, Imaleba, Iram Damgi, a quick fruit Jatigina, a quick Puna Kundala, Mineriba Quigina, knowing a sick hung there. Nasigi no me say. Quite the Maru when you meet Chama or the Nele Horana. Nasidegi Horacosina, Puba Tamangam Dava, Tamtiva Todokia, Tolakani have a sing as Simaru Hungra. Tagali, Emily Maktagi, Sono Fononi, no de Habiba. Adubu, Madugi, Maming Dukari. Kadikadi Maming Dukari. Madi Governor Dabokan and Ambangamine.
ꯃꯥꯗꯤ ꯃꯄꯥꯟ ꯂꯝꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯦꯡꯅꯤꯡꯗꯦ ꯃꯥꯗꯤ ꯂꯥꯜꯍꯧꯕꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯦ ꯃꯃꯤꯡꯗꯨ ꯀꯩꯅꯣ ꯀꯥꯎꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯁꯥꯎꯒꯠꯄ ꯍꯦꯟꯃꯟꯈ꯭ꯔꯕ ꯁꯨꯁꯤꯟꯗ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯏ ꯗꯤꯌꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯦꯜꯂꯣ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯅ ꯍꯟꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ ꯑꯩꯁꯦ ꯅꯪꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯎꯆꯤꯒꯤ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯅꯪꯕꯨ ꯎꯆꯤꯒꯤ ꯅꯤꯡꯊꯧꯅꯦꯅ ꯈꯜꯂꯨꯕꯅꯦ ꯅꯪꯗꯤ ꯎꯆꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪ ꯑꯣꯏꯅ ꯊꯥꯒꯠꯂꯤ ꯉꯁꯤ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯠꯇ꯭ꯔꯒ ꯍꯩꯇꯕꯗꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯃꯃꯥ ꯂꯩꯕꯥꯛ ꯃꯔꯝꯗ ꯅꯨꯡꯁꯤꯕꯗꯤ ꯅꯣꯏꯒꯨꯝꯕ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯃꯤꯒꯤꯅ ꯍꯥꯏꯕꯗ ꯅꯪꯅ ꯒꯕꯔꯅꯔꯗ ꯉꯁꯤ ꯅꯪꯅ ꯉꯥꯡꯉꯤꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯈꯔ ꯅꯪꯅ ꯐꯣꯡꯗꯣꯛꯆꯕ ꯉꯝꯃꯤꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯣꯟꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯂꯤꯕꯗ ꯋꯥꯔꯤꯗꯨ ꯂꯤꯕꯗ ꯇꯥꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯪ ꯊꯣꯛꯂꯛꯑꯣ ꯅꯪ ꯗꯤꯜꯂꯤꯗ ꯀꯩꯗꯧꯕ ꯆꯦꯜꯂꯤ ꯅꯪꯁꯨ ꯃꯤꯆꯦꯟꯅꯤ ꯍꯥꯏꯔꯛꯀꯅꯦꯕ ꯂꯥꯁꯁꯤꯗ ꯊꯣꯛꯂꯛꯑꯒ ꯅꯪ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯕꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯥꯡꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯛꯇꯅ ꯍꯣꯠꯅꯖꯒꯦ ꯅꯪꯅ ꯍꯥꯏꯌꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕꯅ ꯈꯔ ꯐꯅꯤꯗꯅ ꯊꯣꯛꯂꯛꯑꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯍꯦꯔꯣꯁꯤꯡ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯊꯥꯗꯣꯛꯑꯒ ꯆꯦꯟꯒꯅꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠꯁꯦ ꯊꯥꯗꯣꯛꯅ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯍꯦꯔꯣꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯑꯣꯏꯅ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯏꯁꯇꯦꯠꯇꯒꯤ ꯊꯥꯗꯣꯛꯇꯅ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯦꯠꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯤꯗꯩ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏ ꯃꯗꯨ ꯃꯤꯁꯟ ꯑꯣꯏꯅ ꯂꯧꯒꯅꯦ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯒꯤ ꯂꯣꯏꯁꯤꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯌꯥꯔꯣꯏ ꯃꯁꯤ ꯑꯩꯒꯤ ꯑꯣꯔꯗꯔꯅꯤ ꯃꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯖꯣꯇꯤꯟꯒꯤ ꯑꯣꯔꯗꯔꯅꯦꯕ ꯃꯁꯤ ꯀꯩꯒꯨꯝꯕ ꯆꯦꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯃꯥꯅ ꯄꯨꯒꯗꯕꯅꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯂꯝꯗꯝꯁꯦ ꯊꯥꯗꯣꯛꯑꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇ ꯆꯠꯄ ꯌꯥꯔꯣꯏ ꯃꯗꯨ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯦꯅꯤꯃꯤꯅꯦ ꯏꯁꯄꯥꯏꯅꯦꯅ ꯂꯧꯒꯅꯦ ꯃꯁꯤ ꯄꯥꯔꯁꯅꯦꯜ ꯑꯣꯏꯔꯁꯨ ꯑꯩꯅ ꯇꯧꯒꯅꯦ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯁꯤ ꯍꯧꯖꯤꯛ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯅꯣꯏꯅ ꯆꯠꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯤꯆꯦꯟ ꯍꯦꯟꯅꯁꯨ ꯂꯧꯔꯛꯄ ꯌꯥꯏ ꯌꯨꯝꯗ ꯀꯝ ꯕꯦꯛ ꯍꯣꯝ ꯕꯦꯛ ꯑꯒꯦꯟ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅꯤ ꯉꯁꯤꯁꯨ ꯒꯣꯕꯤꯟꯗꯥꯁꯨ ꯌꯥꯝꯅ ꯁꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯒꯤ ꯐꯧꯕꯣꯠ 5-10 ꯊꯨꯒꯥꯏꯕꯒꯤꯗꯨꯗꯤ ꯅꯣꯏ ꯑꯗꯨꯝ ꯉꯥꯡꯗ꯭ꯔꯣ ꯉꯁꯤꯗꯤ ꯑꯥꯏ ꯗꯤ ꯕꯤꯁꯤꯡꯁꯤꯅ ꯆꯍꯤ 2.5 ꯆꯞ ꯆꯥꯅ ꯑꯦꯛꯆꯨꯑꯦꯂꯤ ꯌꯧꯔꯕ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯦ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯅꯣꯏꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯅꯤ ꯅꯣꯏꯁꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯅꯪ ꯇꯨꯃꯤꯟ ꯇꯥꯁꯜꯂꯦ ꯀꯩꯅꯣ ꯅꯪꯁꯨ ꯄꯥꯕ꯭ꯂꯤꯛꯀꯨꯝꯕꯅꯤ ꯂꯤꯗꯔꯁꯤꯅꯤ ꯅꯪ ꯍꯥꯏꯔꯣꯗꯅ ꯑꯗꯨꯒ ꯅꯣꯏꯅ ꯏꯟꯖꯟꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯗꯦ ꯀꯥꯟꯅꯗꯦ ꯑꯗꯨꯃꯥꯏꯅ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯅꯣꯏꯁꯦ ꯂꯥꯁꯁꯤꯡꯗꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯃꯦꯛꯁꯤꯀꯣ ꯌꯧꯔꯛꯏ ꯃꯦꯛꯁꯤꯀꯣ ꯌꯧꯔꯛꯄꯗꯒꯤꯗꯤ ꯅꯣꯏ ꯅꯌꯨꯝ ꯃꯩ ꯂꯣꯏ ꯆꯥꯛꯆꯅꯤꯀꯣ ꯑꯩꯗꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯇꯧꯅꯤꯡꯉꯛꯇꯕ ꯑꯃ ꯐꯥꯎꯖꯜꯂꯛꯑꯦꯕ ꯑꯗꯨꯅ ꯈꯣꯏꯗꯧꯁꯤ ꯌꯥꯝ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯨ ꯒꯕꯔꯅꯔꯗꯨꯗ ꯅꯣꯏꯁꯨ ꯔꯤꯄ꯭ꯔꯖꯦꯟꯅꯤ ꯍꯧꯖꯤꯛ ꯃꯥꯏ ꯁꯦꯀꯨꯔꯤꯇꯤꯗꯒꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤꯅ ꯍꯦꯟꯅ ꯇꯥꯏꯠ ꯑꯣꯏꯔꯤꯅꯤ ꯐꯨꯖꯜꯂꯒ ꯊꯝꯃꯝꯃꯨ ꯌꯥꯗ꯭ꯔꯥ ꯃꯃꯥꯏꯗ ꯈꯨꯄꯥꯡ ꯀꯥꯎꯁꯜꯂꯝꯃꯒ ꯁꯥꯛꯊꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡ ꯌꯥꯕ ꯑꯩ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯗ ꯅꯪꯅ ꯆꯠꯅ ꯇꯧ ꯌꯥꯕ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯗ ꯀꯩꯅꯣ ꯑꯗꯨ ꯍꯥꯏ ꯉꯝꯗ꯭ꯔꯤꯗꯨꯕꯣ ꯆꯠꯂꯣ ꯅꯋꯥ ꯂꯧꯗꯦꯅ ꯅꯪꯉꯣꯟꯗ ꯅꯇꯨ ꯅꯥꯝꯃ ꯊꯣꯛꯎꯅꯦ ꯃꯩ ꯈꯨꯗꯛꯇ ꯃꯩ ꯊꯥꯗꯣꯛꯄꯤꯒꯦ ꯑꯗꯣ ꯃꯤꯅ ꯎꯁꯤꯠꯇꯅ ꯊꯣꯛꯂꯛꯑꯦ ꯅꯪꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯉꯥꯡꯈꯩ ꯐꯨꯔꯦ ꯑꯉꯥꯡꯈꯩꯅꯕꯨ ꯅꯣꯏ ꯊꯨꯒꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯕ꯭ꯔꯦꯀꯦꯠ ꯂꯣꯏ ꯈꯥꯏꯗꯣꯛꯇꯅ ꯆꯪꯕ ꯌꯥꯔꯣꯏ ꯅꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯌꯨ ꯑꯦꯟ ꯑꯣꯁꯨ ꯂꯩꯇ꯭ꯔꯦ ꯑꯃꯁꯨ ꯂꯩꯇ꯭ꯔꯦ ꯀꯩꯝꯇ ꯂꯩꯇ꯭ꯔꯦ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯨ ꯑꯉꯝ ꯍꯥꯠꯇꯣꯛꯅꯒꯦꯁꯨ ꯅꯣꯏꯅ ꯌꯥꯗ꯭ꯔꯦ ꯅꯝꯗꯅ ꯃꯅꯤꯄꯨꯔꯁꯤ ꯌꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥꯕ ꯃꯅꯤꯄꯨꯔ ꯌꯣꯟꯊꯣꯛꯄꯗ ꯁꯥꯏꯟ ꯇꯧꯕꯁꯤꯗꯤ ꯅꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯍꯨꯝꯐꯨꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯂꯥꯁꯁꯤꯡꯗ ꯑꯉꯥꯡꯈꯩꯅ ꯈꯪꯍꯧꯔꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯗꯨꯝ ꯊꯝꯖꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯆꯔꯒꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯃ ꯇꯧꯒꯦꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯋꯥꯠ ꯇꯨ ꯁꯦ ꯊꯣꯛꯂꯛꯑꯣꯗꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯣꯖꯥ ꯃꯌꯥꯝ
discussion award nei na men no tholak ta kai tau ga ke to hai ro dana hoji angang kai na tau dana masi bu thingma ngam gadra ba toroban do kai tha dana semjan dra ba mafut hor ba toroban do ising do nang kana lak ta na thingma ngam do ge hoji ti kai re hore kana na men do ri hey police department le ni ba chinau sing ma pung na tau nang na chu sam bu da ngasi thau to ki thom ta ga di masi ko mai to wa nang na hai ni ba chu sam bu hai ni ba chu sam bu se khoi gi lam dam na tro noi no na khu thang ka la ga chu sam bu da mi te ma sa me am ne nam tro noi na khu ta nong mai pai na khu to thang ka la ga chen nen tro ga hala ki ba na tra ba ka su wi nang na swai da phok sa ri ke no naming na tha khangjan bai khangam da be ado nangi right ne sin nang na nangi responsibility nang khang de have ni da nang na nga si tawri ba do kanagi ne tawri no ha ba do ai tumba se sa ke to we thina tumba se salak pa ya ha ba ai na sak phadi ke sun na ti ni kanagom ba angang ngi intelligence we ra ba natra kanagom ba yamna healthy we ra ba jing sina tumba se sak selak ta ga di nang i hung to nungai na pan gidra nang sigara hingara hayo ba nang asibo do pa ma bro nang asibo gilam bi do chaning amra ba nang na maram mo dana chum na hinja ba ngang buk ya hon ga no ba nang na thaura ba do nang na thaura hai ba ni da angang ga china nang nong mai lak pra nang na tu na sa da nang family nang ya ka da kari kai ba thabak tau ge ba ada nang na phutok ta na pangan phutok ta na angang ga du da yengna bu dong to du kari gino ha ba minai nang tulop to aina nong tang da punap aina i yo lu ka to nang tulop to pibi ge ne aduna nang kai pa me no ya choi ko nang asi india si ko mai le re mi ngasi di yang marak si tengah ning dre no sibai no si ram sa khot kari gino ba khara uchna da taw ga lor nang hero ro nang title lo ge hero nong mai na kap ge hero nang nei do la ga thugai ro je nang nei ma thugai ra ba bom lang je lu ro rpg ap chalu ra ba nang na tu na sak ka su khang ja da do ha to ra ba ina nang a chu ka nang ka do do ge ba ai chau je de ni ko dan tau je ni chen nang mata mangi ba ni loi tau ri ba ni masika na gi dai ta no ba no na sibai ma khale kitang relax to wodi phai dana yeng na ba di na khu thangam bro yeng na ba kuki ma sap ta no nong mai ka ha pro nang i police department gi leader ma more da nong mai na ka pa shime ka no i kai ba khum pi gi bung ge what to say Kasubi police namai mathu pasado chopo police saktu nangi DSP ma kano dagi sidagi chingtham da kai dagi ama nongmai na ka pa ga spena ka no kai laman chingam ge ba Kasubi nangi nacha api ku ba makok ta gen tin yal hat ki ba no kai dong ame no ifan diam phau na yum na kai sin no tum na hato ro thang ni ya thalu ra ba ngasi di yeng da che tau bu ya de to lo re ngam na ba mata gom chingna da na prithvi da koi bu lekha ta na ma suk chin ba da ni support to ri ka ri no hai di sira ka no ma le bra maming do thowan da ka no da moirang da tai he bra bisempur tai he ba do nang ju cheng tok ka da ni adu sun nang ne ta tok chali noi ne tok chali ngam ngồi hé tốc tốc tàu này ai số tiền lâu với em mới tàu với lip lâu với em năng ngắt gì à khôi đó chỉ COVID-19 thì cái effect tàu cái này nè rồi năng cũng lại em ta mẹ đây nè lại tôi em khăng thì năng hai rồi đó nè ngắt gì chỉ đó lip kem đó lại đi ba năng in là xe của nó chân của mang ạc đó nè à năng chỉ đấy năng tăng ai phân là tháp bốc tua cho cái súng nát cái nó năng là tháp bốc tua qua mà tầm đó nín thâu mà hara nín cho nó yok pi cái năng in là không đó nông tì cái nupa akhoi na khong do irai bak chok chok ta na khong cham thok pi ge thongna le yu ne ka chu bi nang tu lo khatang khan ba kai no dignity or principles nang khang bro why you have to come from now for it
มีแบบคนน่ะหลายน้ำเน้นได้กี่หลายเสียพอพวกคุณนายมาลิงนบันนัดเราอะตุนนับมาม่าป้าจริงนะไอ้หิงตุ้มนั่นน่ะน้อยบุษเชนนั่นยกเลยเสียอาสุกมัวเลยบัสมาสิดาคงกันนะบราบะน้อยว่าสุกว่ามีมวยนับคนนับดานั่งน่ะดิขังดาบะน้ำมันพานะขัดนั่นเตะบะนั่งบุษเชนบิชาบิรักก็แก่เลยดิบันเนี่ยอะตุมิตรมาซาสิงสูอามันนี่เฮฟสินั่งก้าวทอกเลยเฮบันนี่ดาทูจิงปาตุเรมารบุมีมาทงวารมขังดนะอิมาเลบักนั่งนั่งอาศัยดิสิโอเวฟังเจริบะใครอยู่เจริเสมณีปุกีนังกีหางตักตะนังกีนับปานะปุกีหางตักตะกีทวายนะกระทกกระวะอีนะช่วยตารุกะอีขัดนะน้อยบุยอลักปนเฮฟสิน้อยขังบังอัมเดรวะมีนายกีมาซาอัลฟาเบต26 letter ka khanga ga nangna aduguma thamoi set ta badi karino masidi yaro have sidi directly involvedly madubu akoina follow to goda bane sibu ka we the dignity of principle have dog idai la ta to ga ai thabak sangin ta sangde wherever come to now for it is nangna kai matam da apak pa ira samudra gi role na ma apakpa min ubangam da antifreezes oiba apakpa ipam na irogi ha ta nangang potha ba sangdro nangi mission do success oina gi na magta adon manipur se komai to haure nang khangbangam da bro nangi nasa nangi nasu nangi tungi future job plans nang kari no what is the aim or objective like get it noi gu ma thong manam khangda ba huran ba ma thong ma huran ba haibi gi ne noi gu ma khara na manipur si purak pa dinga si manipur si pungloi lore dana pumang mange dana puktum tume dana pendi bro hai ba you fucking boy fucking ladies ngasi maduna maram moi dana tawwe yai na na tai sa da ngak ta natro ngasi uri se ma pa bu masan hale tawoi da thaba ngak ta natro basi komai ore no madu lana koina masi migi problem da koina wangang banate nana ngasi yengodana sibu karamba state karamba country da lege habenita magi horo phomsu leijaba sibu to hoibra habenita ada noina ngasi dc oire natra police ki igp dic adu oire hairi noina oire Mupsi kamai control to gudagi. Reality ye madi lebam tho ejana. Reality ye madi lebam thokro. Reality hai basina kanagi breakborn aba. Masi hairaga kona separate tawna ba du to bi wa nate. Myu bena pamisi magi reality life tu natro phangwa pamisi. Akone lai ningi ba jisu ningera ala ningera mitei ningera aina hajeninge badi minam ba yaudra ayu wa tabiyo nong mutar nong madi adum laktana leibani kanamta na misa khangbidra gasu matam puna makta agi thamosi adum hinga ga leiri nungsira ba ginau singi mafamda relief camp da leibire ba agi nungsira ba isan nangi na famda nayamba jotina nabung jotina thamoi sengna ikai khumna bochari mafam matamna yadadana karigama matamda laitaba kawbani tawbangam da thamoi dadi noibu nungsibase adum lengdana thami haujikti matam chap chare haujikti akoigi nungai tabase phongdokadabane maside sibasu yai hingbasu yai puodi no masidau leiraba natra adana NGO organization ngasi utpiriba ngasigi matausimak kanaguma matada negotiation natraga diversion tawbiganu akoi imalebak nungsiba mi ngaktani imalebak puna nungsimina seba state posting sama haibani lising haibani akhang ahi lai ograba kyana noi nawa lawti adugi China sai thengdi noi nong phanga kani habasi khango state haibasi lairiba singse state se am pi idana ko ngasi lairiba mi singse proof adu adagam ta mari leina de magi pongna pham lamdam de he nungsibam ta leitabana jat bijati gam ta khainaru na mama lebak madamdam mana pokcharaga leijabado aduna nungsibani aduna sumuba nungsiba kya leirieba masigum masigi saina khon saitheng noi phangdingi mamangda noi khitang khandabiu noina ngasi
ꯌꯥꯗ꯭ꯔꯦ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯇꯧꯗꯅ ꯑꯉꯥꯡ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯒꯗꯕ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯒꯗꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯅ ꯀꯩꯗꯧꯕꯩ ꯊꯣꯛꯂꯛꯇꯅ ꯅꯣꯏꯒꯤ ꯅꯊꯛꯇ ꯋꯥ ꯉꯥꯡꯉꯛꯏꯅꯣ ꯍꯥꯏꯕꯗꯨ ꯅꯣꯏꯅ ꯈꯪꯗꯦ ꯍꯥꯏꯕ ꯅꯣꯏꯅ ꯑꯁꯣꯏꯕꯗꯨꯅ ꯀꯔꯤꯝꯇ ꯎꯠꯊꯣꯛꯇꯕ ꯑꯗ ꯑꯉꯥꯡꯈꯩꯅ ꯇꯧꯔꯛꯏꯁꯤꯗꯤ ꯃꯥ ꯄꯩꯁꯥ ꯂꯧꯒꯦ ꯅꯪ ꯇꯣꯂꯣꯞ ꯈꯥꯏꯌꯨ ꯅꯣꯏꯗꯒꯤ ꯀꯔꯤꯝꯇ ꯀ꯭ꯔꯥꯏꯝ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯑꯗ ꯅꯣꯏꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯑꯩꯕꯨꯡꯉꯣ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯐꯖꯅ ꯊꯥꯖꯤꯟꯕ ꯇꯥꯔꯦꯗꯅ ꯇꯧꯕ ꯌꯥꯔꯣꯏꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯈꯤꯂꯦꯟꯗ꯭ꯔ ꯁꯨꯕꯤꯗꯥꯔ ꯈꯪꯉꯤꯗꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯕ ꯂꯥꯛꯈꯤꯗꯅ ꯑꯗꯣ ꯃꯥ ꯅꯝꯗꯅ ꯐꯥꯡꯉꯤꯗꯨꯅꯤ ꯃꯤꯅ ꯐꯪꯒꯗꯧꯕ ꯂꯩꯕ ꯃꯤꯡꯆꯠꯇꯨꯕꯨꯗꯤ ꯅꯪ ꯐꯪꯖꯧꯅ ꯊꯥꯗꯣꯛꯑꯒ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯐꯥꯁꯤ ꯇꯧꯔꯒ ꯈꯤꯂꯦꯟꯗ꯭ꯔ ꯁꯨꯕꯤꯗꯥꯔꯅ ꯐꯥꯕꯅꯤ ꯍꯥꯏꯔꯒ ꯁꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯗꯤ ꯊꯥꯗꯠꯂꯝꯒꯅꯣ ꯅꯣꯏꯅ ꯃꯤꯇꯩ ꯃꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯀꯣꯛꯇ ꯍꯦꯠ ꯁꯨꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤꯗꯅ ꯁꯨꯞꯅ ꯈꯛꯀꯤ ꯄꯩꯁꯥ ꯂꯨꯄꯥ 10,000ꯒꯤꯐꯥꯎ ꯍꯥꯠꯄ ꯉꯝꯃꯤꯕꯅꯤ ꯅꯣꯏꯕꯨ ꯃꯅꯤꯄꯨꯔ ꯀꯃꯥꯟꯗꯣꯅꯦꯅ ꯅꯣꯏꯅ ꯉꯁꯤ ꯆꯥꯎꯊꯣꯛꯆꯔꯤꯕ ꯃꯨꯛꯆꯔꯤꯗꯨꯕꯨ ꯅꯪ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯪꯈ꯭ꯔꯦꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯈꯨꯠ ꯊꯥꯡꯒꯠꯇꯅ ꯅꯣꯡꯃꯩ ꯊꯥꯡꯒꯠꯇꯅ ꯆꯦꯜꯂꯒ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯗ ꯃꯣꯔꯦꯗ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯅꯪꯒꯤ ꯃꯔꯨꯞ ꯅꯪꯒꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯦꯁꯦꯞꯅ ꯀꯥꯞꯄ ꯍꯥꯜꯂꯦ ꯑꯗꯨꯒꯤ ꯔꯤꯁꯄꯣꯟꯁ ꯀꯗꯤ ꯄꯤꯒꯦꯕ ꯑꯗꯣ ꯅꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯔꯤꯁꯦ ꯄꯩꯁꯥꯒꯤ ꯅꯠꯇ꯭ꯔꯣ ꯄꯩꯁꯥ ꯄꯤꯒꯦ ꯁꯤ ꯂꯥꯎ ꯑꯗꯣ ꯅꯣꯏꯅ ꯉꯁꯤ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡꯅꯤꯅ ꯑꯉꯥꯡ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯇꯧꯖꯩꯗꯣ ꯑꯉꯥꯡꯅ ꯁꯥꯎꯏꯗꯣ ꯀꯩꯅꯣ ꯈꯪꯉꯨ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯈꯪꯐꯝ ꯊꯣꯛꯄꯦ ꯑꯗꯨꯗꯤ ꯀꯟꯚꯤꯟꯁ ꯇꯧꯕꯤꯕ ꯑꯃꯗꯤ ꯅꯪꯅ DIG ꯅꯪꯒꯤ IGP ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯁꯨ ꯑꯣꯏꯗꯕ ꯅꯃꯥ ꯅꯄꯥꯗꯨꯗ ꯑꯩꯗꯤ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯅ ꯅꯣꯡꯃꯩ ꯊꯥꯗꯣꯛꯑꯃꯅ ꯌꯨꯝ ꯆꯠꯈꯣꯕ ꯑꯩꯈꯣꯏꯒꯤ ꯏꯍꯧꯗꯨ ꯌꯥꯎꯁꯜꯂꯛꯑꯣꯕ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯪꯅ ꯇꯨꯂꯣꯞꯁꯨ ꯄꯥꯝꯕ ꯑꯗꯒꯤ ꯅꯪꯅꯁꯨ ꯅꯃꯥ ꯂꯩꯕꯥꯛꯁꯨ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯕꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯇꯩ ꯃꯆꯥ ꯀꯧꯕꯅꯦ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯐꯨꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯗꯤ ꯑꯩꯈꯣꯏꯗ ꯐꯨꯕꯁꯨ ꯉꯝꯃꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯍꯥꯏꯕꯁꯤ ꯀꯌꯥꯝ ꯐꯠꯇꯕ ꯏꯁꯃꯣꯛꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯃꯗ ꯄꯥꯏꯔꯛꯏꯁꯨ ꯕꯨꯂꯦꯠꯀ ꯆꯞ ꯃꯥꯟꯅꯕ ꯄꯋꯥꯔꯗ ꯄꯥꯏꯔꯒ ꯄꯥꯜꯂꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪ ꯈꯪꯅ ꯀꯥꯞꯄꯤꯅꯦ ꯅꯪ ꯇꯧꯍꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯇꯧꯍꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯑꯉꯥꯡꯈꯩꯅ ꯃꯥꯒꯤ ꯂꯥꯁ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯨ ꯌꯧꯔꯛꯄꯗꯒꯤ ꯇꯧꯖꯔꯛꯏꯅꯦ ꯍꯥꯏꯕ ꯅꯣꯏ ꯈꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯃꯤ ꯁꯤꯅꯅꯤ ꯃꯁꯤ ꯃꯤ ꯁꯤꯔꯕ ꯃꯇꯨꯡꯗꯗꯤ ꯁꯤꯟꯅꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯣꯛꯀꯗꯕꯗꯤ ꯅꯣꯏꯅꯦ ꯁꯤ ꯈꯪꯉꯣꯕ ꯄꯥꯕ꯭ꯂꯤꯛꯅ ꯂꯤꯡꯕ ꯒꯣꯔꯃꯦꯟꯅ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯕ꯭ꯂꯤꯛꯅ ꯌꯥꯝꯕ ꯍꯦꯜꯂꯦꯕ ꯅꯪꯅ SP ꯑꯣꯏꯒꯦꯔꯥ DIG ꯑꯣꯏꯒꯦꯔꯥ ꯅꯌꯨꯝꯗꯨ ꯉꯥꯏꯍꯥꯛꯇꯪꯗ ꯎꯐꯨꯟꯗꯣ ꯃꯩ ꯊꯥꯗꯣꯛꯄꯤ ꯅꯪ ꯀꯅꯥ ꯀꯩꯗꯧꯗꯣꯏꯕ ꯅꯪꯕꯨ ꯃꯤꯆꯪ ꯆꯪꯉꯝꯕꯁꯤꯡꯗꯣ ꯅꯪꯒꯤ ꯃꯇꯦꯡ ꯀꯅꯥꯝꯇ ꯐꯪꯉꯣꯏꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕ ꯁꯦ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯪ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯐꯥꯎꯖ ꯆꯥꯏꯗꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯗ ꯅꯌꯨꯝꯗꯣ ꯍꯧꯖꯤꯛ ꯅꯌꯨꯝꯗ ꯆꯪꯉꯒ ꯅꯪ ꯐꯣꯟ ꯅꯝꯕꯔ ꯅꯌꯨꯝꯗ ꯃꯩ ꯊꯥꯒꯠꯄꯗ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯅꯆꯥꯅꯁꯨ ꯍꯥꯠꯇꯣꯛ ꯍꯥꯠꯆꯤꯟ ꯇꯧꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯇꯧꯔꯛꯀꯗꯧꯕ ꯅꯠꯇꯦ ꯏꯟꯖꯤꯟꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯑꯣꯏꯔꯛꯀꯅꯦꯕ ꯅꯣꯡꯃꯗꯤ ꯅꯪꯅ ꯑꯗ ꯑꯐꯥꯎ ꯆꯥꯗꯅ ꯃꯤ ꯐꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯪ ꯅꯌꯨꯝꯗ ꯅꯆꯥꯅꯁꯨꯗꯨ ꯀꯅꯥꯅ ꯉꯥꯛꯇꯣꯔꯤ ꯅꯪꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯔꯣ ꯅꯪ ꯒꯚꯔꯅꯔꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯔꯣ ꯅꯪꯒꯤ ꯁꯦꯀꯨꯔꯤꯇꯤ ꯀꯩ ꯑꯦꯔꯦꯟꯖꯃꯦꯟ ꯀꯅꯥꯅ ꯄꯤꯒꯦ ꯑꯗ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯅꯌꯨꯝꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯃꯦ ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯇꯨꯡꯒꯤ ꯐꯅꯕ ꯍꯣꯠꯅꯕꯁꯤ ꯅꯪꯅ ꯐꯨꯕꯤꯔꯗꯤ ꯅꯪ ꯍꯤꯡꯕꯒꯩ ꯀꯩ ꯗꯔꯀꯥꯔꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯤ ꯅꯪ ꯅꯆꯥꯁꯨ ꯍꯥꯠꯇꯣꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯇꯨꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯀꯔꯤ ꯍꯥꯏ ꯅꯆꯥꯅ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯅꯪ ꯅꯌꯨꯝꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯗꯨ ꯂꯣꯏꯁꯤꯜꯂꯨꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯅ ꯂꯣꯏꯁꯤꯟꯒꯗꯕꯗꯤ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯦꯅ ꯈꯜꯂꯣꯅꯦ ꯑꯩꯅ ꯖꯣꯇꯤꯟꯅꯦꯅ ꯅꯪ ꯅꯌꯨꯝ ꯇꯨꯝꯃ ꯃꯇꯨꯡꯗ ꯑꯩ ꯍꯥꯠꯂꯒ ꯅꯪꯒꯤ ꯔꯤꯖꯟ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯦ ꯅꯣꯏ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯂꯥꯛꯇꯅ ꯀꯩꯗꯧꯗꯅ ꯑꯩꯕꯨ ꯐꯥꯔꯦꯅ ꯈꯜꯂꯣꯅꯦ ꯅꯪ ꯅꯌꯨꯝꯗ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯇꯅ ꯅꯪ ꯅꯆꯥꯅꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯥꯟꯅꯕꯗꯣ ꯀꯔꯤꯅꯣ ꯃꯥꯡꯒꯗꯣꯏꯁꯤ ꯀꯅꯥꯅꯣꯕ ꯃꯥꯡꯒꯗꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨ ꯚꯥꯞ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ
ꯅꯪꯅ ꯐꯪꯒꯗꯧꯕꯗꯨꯗꯤ ꯑꯣꯡꯂꯤ ꯒꯥꯔꯦꯟꯇꯔꯤ ꯅꯪꯅ ꯊꯥ ꯑꯃꯗ ꯅꯪꯒꯤ ꯁꯦꯂꯔꯤꯗ ꯍꯥꯞꯄꯛꯀꯗꯧꯗꯨꯗꯤ ꯂꯨꯄꯥ 1,000,000 ꯈꯛꯇꯅꯦ ꯁꯤꯅ ꯀꯥꯏꯊꯗꯅ ꯃꯥꯡꯒꯗꯕꯗꯤ ꯃꯤꯑꯣꯏ ꯃꯤꯇꯩꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯀꯠꯄ ꯉꯝꯃꯔꯣꯏꯗꯕ ꯆꯍꯤ ꯂꯤꯁꯤꯡꯕꯨ ꯕꯦꯛ ꯇꯧꯔꯒ ꯂꯩꯍꯧꯒꯗꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯀꯣꯛꯁꯤꯗ ꯈꯜꯂꯣ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯎꯠꯂꯤꯁꯤ ꯈꯪꯉꯤꯗꯅ ꯁꯤꯗ ꯃꯔꯨ ꯄꯥꯏꯁꯟꯕ ꯌꯥꯏ ꯅꯥꯇꯣꯝꯗ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯅꯪ ꯀꯝꯕ ꯅꯣꯡꯃ ꯁꯤꯅꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯑꯣꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯟꯒꯦ ꯍꯣꯏ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯄꯦꯟꯗꯕꯗꯨꯒꯤ ꯐꯣꯡꯗꯣꯛꯏꯅꯤ ꯄꯦꯟꯗꯕꯁꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛ ꯇꯥꯔꯒꯗꯤ ꯃꯇꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯁꯧꯒꯨꯝꯕ ꯑꯃ ꯁꯧꯒꯠꯂꯛꯄꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯂꯩꯁꯧꯁꯤ ꯀꯅꯥꯝꯇ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯅꯦ ꯇꯧꯍꯩꯗꯦ ꯀꯔꯤꯑꯕ ꯅꯦꯅ ꯏꯪꯅ ꯍꯤꯡꯅꯤꯡꯕꯅꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯏꯆꯦ ꯏꯆꯟꯅ ꯇꯧꯔꯤꯕ ꯑꯉꯥꯡꯅ ꯆꯩꯅ ꯀꯟꯕꯤꯕ ꯈꯣꯠꯄꯤꯕ ꯃꯌꯥꯝꯁꯤ ꯎꯔꯒ ꯈꯥꯡꯕ ꯉꯝꯗꯕ ꯑꯃ ꯁꯨꯝ ꯐꯥꯎꯔꯦ ꯅꯣꯏꯅ ꯉꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯥꯜꯂꯦ ꯅꯆꯦ ꯌꯦꯡꯉꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯣꯏꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯊꯧꯗꯨ ꯈꯛ ꯇꯧ ꯁꯤꯗꯤ ꯈꯨꯠ ꯌꯥꯝ ꯊꯤꯡꯖꯤꯟꯒꯅ ꯇꯧꯍꯩꯗꯦꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯁꯤꯅꯤ ꯂꯦꯁꯟꯁ IGPꯗꯒꯤ ꯍꯧꯔꯒ DICꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕꯁꯤꯡ ꯅꯣꯏꯒꯤ ꯅꯐꯝꯗ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯖꯔꯤ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯃꯁꯤ ꯇꯧꯒꯅꯨ ꯑꯗꯨꯅ ꯉꯁꯤꯁꯦ ꯗꯥꯏꯔꯦꯛꯂꯤ ꯏꯃꯥꯡꯗ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯆꯥꯗ ꯂꯤꯟꯅ ꯆꯤꯛꯀꯗꯧꯔꯕꯗꯣ ꯂꯤꯟꯅ ꯆꯤꯛꯀꯗꯕꯩ ꯉꯥꯏ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯆꯥꯅꯨꯄꯥꯗꯣ ꯆꯤꯡꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯅꯆꯥꯅꯨꯄꯥꯗꯣ ꯏꯟꯁꯤꯜꯂꯒ ꯂꯤꯟꯅ ꯆꯤꯛꯍꯟꯕ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯇꯣꯛꯀꯅꯦꯕ ꯍꯨꯏ ꯃꯆꯥ ꯒꯙꯥ ꯁꯥꯂꯥ ꯂꯣꯛꯀ ꯑꯅꯃꯤ ꯀꯨꯇꯥꯋꯥꯂꯥ ꯅꯆꯥꯅꯨꯄꯥꯕꯨ ꯑꯃꯨꯕ ꯂꯤꯟꯗꯨꯅ ꯆꯤꯛꯍꯟꯒꯅꯕꯀꯣ ꯅꯈꯣꯡꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯌꯥꯟꯁꯤꯜꯂꯛꯇꯅ ꯀꯨꯀꯤ ꯃꯆꯥ ꯃꯤꯅꯥꯏ ꯅꯣꯏꯕꯨꯗꯤ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯆꯦꯞꯇꯔꯗ ꯍꯥꯡꯇꯣꯛꯑꯦ ꯑꯃꯨꯛꯇꯕꯨ ꯄꯟꯗꯕꯅꯤ ꯉꯁꯤꯗꯤ ꯄꯜꯂꯦ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯅꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯦ ꯅꯣꯏꯁꯦ ꯅꯨꯃꯤꯠꯁꯦ ꯁꯥꯎꯠ ꯄꯣꯜ ꯅꯣꯔꯠ ꯄꯣꯜ ꯂꯩ ꯊꯥ 3 ꯃꯪꯒꯅꯤ ꯊꯥ 3 ꯉꯥꯟꯒꯅꯦ ꯑꯃꯝꯕ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯀꯅꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯣꯔꯠ ꯄꯣꯜ ꯅꯣꯔꯠ ꯄꯣꯜꯁꯦ ꯊꯨꯒꯥꯏꯗꯅ ꯅꯣꯏꯒꯤ ꯃꯉꯥꯟ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯋꯥꯁꯛꯅꯦ ꯊꯝꯃꯣ